RIMS की डायरेक्टर ना मे लिसिंगनी कुनमंगा दा मेडिकल स्टूडेंट सिंगदा तुकचनिंgai ओइबा wahi wata sijanakhiba amasung kihankhibagi wathokpu nampu sapu tawduna namthabikhiba amasung director gi mayokta protest tawruba MBBS student singbu ngasisu otpi nebibagi mayokta KCP na angamba pambai sijanaduna mara leiba singi mathakta lokhatpam thokpa khongthang lokhalagani haina aina tingkraba lalolup KCP gi information and public relation gi secretary M Punsiba Miteina Kujek Pidno Tadropa Cherolamada Haidi, Cheroladuna Makataraduna Hai, Mamang Chahili Singani Kudmanga Meda, RIMS Infalda, Director na MBBS Tamliba Mahiro Sinda Yam, the Luzadaba Masung took a Chaninga Oba Wahiwata, Nachingba, Sizin Kibagi, Watoka Mari Lenana, Wafam Kaya, Koisaunaraba, medical students Kaya Nangasi, Amuk Navona, Fondoropa Lady, Makoina Tamoy Sokna Tangalapa, Appeal for Justice Koba, Letter Mada Haiba Watok Adu Mato Karamna. Namthaki haibagi warol kaya mariksum na pali makogi protest adubu sagot piba satra changlakhiba students union ni haizaba kharana su makoi bo namthak tobirambagi wafam tanatana underground group amagi mioi ni haizaba singna protest adu handoknaba kiningai oibo wafam kaya thamlakhi haina so fongdorokde asigumba nakan kaya dagi lakhiba pressure na maram moiraga protest adu handokhiba asuk koiraba matungda fau ba protest aduda mangjin thana yauruba medical students kaya ngasiso makhal kaya gi harassment mayoknaba leptri haivo wafam su thamlakli wathok aduga mari lenana yamna hena nokningai oiribadi director Dr. G Sunil Kumar na medical students singadu boluzadaba tukachingai oiraba wahi wata season aduna chaiba ngangba tawagi audio visual proof leina loilam lenga ki law pairiba agency amatana Dr. G Sunil Kumar gi mathakta so moto action block kitaba asini Dr. G Sunil Kumar Sharma gi thawngadu Manipur amasung Maitai community gi ethics amasung masigi sinpham dagi ethics masigi sinpham gi ethics gi mayoktani maru yamna maru oiba position amada leiriba mioi mahakna tukachaningai oiraba wahi wata kayama machagumlaba MBBS ki mairoi singda sizinarpa haibasi mahakna hojik pairiba famadu paibada matik chadre haiba asini maramaduna masana masabu semtok chaning bagi apamba cheli haibasi phongdok sabo oina Dr. Guru Aribam Sunil Kumar Sharma RIMS ki director ki position dagi athoba matamda thadokna ba serol asigi khutangda khangalagli madugi mathakta so namthaduna thambirakli ba RIMS ki medical students singna so Supreme Court right petition nama thanduna India gi law gi oiba action lokana ba so process hauna ba hona hali asigumba landamasi bo Chentha hanba wathok amuk hanna thokandanaba party sina lokalapa khongthang khuding makta leibak miyam thawai haksang yauna sawat pinaba party gi magidigi cherola sin makha tari